Nitaproduction. Good evening, everyone. Howji koi kaiwas parba jengure matungda koi atopa jaga amada mu lae la matungda asigana mi se amu hen tinna vera me abajiga ado hujik changma phangdera phangoldere di khangde doisu line de webna beire ko huji ado maya manunga changga kari tawge engje simu amadu di changna kiri ko ado yo siga angkamu siga mung na kari tadi no khangde ba ado maya am puru mosangna de to ba ko buni na manunga kari beri di khangde ado maya jengsi am manungdagi thoe angangi khungku ko tusanna boina manghore ado mayam hujiba mi se bikthana baidi hujiba changdana ko changduni mayam je ko akhodi jenguna ma fan thokwe huji Hojik jenguriba program sigi hek manakta khogi Kedarnath ki mandir si mi ado asi mung jengurage mayam ado mathakta karaga Mahadev bhaiya ado Mahadev si mukhuramurage ado Mahadev khuramba boiraga di khoi chatnaba tawrage mayam kaina di pung 8 makhai tare aba angang jimji mayam ama jawre chakramna re ado khoi Mahadev khuramamaga khoi hannaba tawrage mayam ado ngasi gi oina video se matang siga thammage ado mayam nagi video sibu pajai khalwaga di ko pambiraga di mayam na like share and subscribe to ko mayam